ꯊꯥꯏꯅ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯈꯛꯇ ꯅꯨꯄꯤ ꯌꯥꯝꯅ ꯂꯣꯟꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ. ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯆꯥꯎꯔꯦꯟ ꯍꯥꯏꯅ ꯀꯧꯔꯝꯃꯤ. ꯆꯥꯎꯔꯦꯟ ꯆꯍꯤ ꯐꯅ ꯌꯥꯝꯂꯦ, ꯑꯗꯨꯒ ꯃꯁꯥꯗ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅꯁꯨ ꯂꯩꯔꯤ. ꯃꯈꯨꯠꯇ ꯂꯥꯏꯔꯤꯛ ꯑꯃꯟꯕ ꯑꯃꯁꯨ ꯄꯥꯏꯔꯤ. ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯃꯩ ꯊꯥꯗꯣꯛꯅꯕꯁꯨ ꯍꯣꯠꯅꯔꯤ. ꯃꯍꯥꯛꯀꯤ ꯌꯥꯝꯅ ꯐꯠꯇꯕ ꯁꯥꯖꯠ ꯑꯃꯁꯨ ꯂꯩꯔꯝꯃꯤ, ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠꯅ ꯍꯦꯛ ꯎꯕ ꯐꯖꯕ ꯅꯨꯄꯤꯁꯤꯡ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯉꯥꯛꯇ ꯑꯣꯏꯅꯤꯡꯕ ꯑꯁꯤꯅꯤ. ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯅꯨꯄꯤꯁꯤꯡꯕꯨ ꯃꯍꯥꯛꯅ ꯃꯍꯩ ꯇꯧꯗꯨꯅ ꯐꯥꯔꯒ ꯑꯇꯣꯞꯄ ꯅꯨꯄꯥꯁꯤꯡꯗꯁꯨ ꯌꯣꯟꯊꯣꯛꯂꯝꯃꯤ. ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯁꯥꯖꯠ ꯑꯁꯤ ꯃꯍꯥꯛꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯉꯣꯟꯗ ꯏꯟꯁꯤꯟꯈꯤꯕꯗꯒꯤ ꯇꯧꯕ ꯑꯣꯏꯈꯤꯕꯅꯤ. ꯆꯥꯎꯔꯦꯟ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯅꯤꯡꯁꯤꯡꯕ ꯍꯧꯔꯛꯏ. ꯆꯥꯎꯔꯦꯟꯅ ꯆꯍꯤ 10ꯃꯨꯛ ꯁꯨꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯍꯧꯔꯛꯈ꯭ꯔꯤꯕꯅꯤ. ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯔꯦꯟꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯕ ꯍꯅꯨꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯇꯣꯏꯅ ꯆꯠꯂꯝꯃꯤ, ꯑꯗꯨꯒ ꯍꯅꯨꯕ ꯑꯗꯨꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯍꯜꯂꯝꯃꯤ. ꯉꯁꯤꯁꯨ ꯆꯥꯎꯔꯦꯟ ꯍꯅꯨꯕ ꯏꯕꯣꯍꯜꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ. ꯏꯕꯣꯍꯜꯗꯨ ꯏꯪꯊꯝꯊꯥꯒ ꯑꯣꯏꯕꯒ ꯗꯥꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯐꯛ ꯁꯦꯒꯥꯏꯕ ꯑꯃ ꯊꯥꯔꯒ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯆꯥꯎꯔꯦꯟꯅ ꯏꯕꯣꯍꯜꯒꯤ ꯃꯅꯥꯛꯇ ꯐꯝꯊꯩ, ꯑꯗꯨꯒ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯙꯧ, ꯇꯨꯝꯂꯤꯕ꯭ꯔꯣ?" ꯆꯥꯎꯔꯦꯜꯒꯤ ꯃꯈꯣꯜ ꯇꯥꯕꯁꯤꯗ ꯏꯕꯣꯍꯜꯗꯨ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯏ, ꯑꯗꯨꯒ ꯈꯨꯝꯂꯛꯏ, "ꯇꯨꯝꯗꯦꯗ, ꯅꯨꯡꯁꯥ ꯌꯥꯏꯔꯒ ꯍꯤꯞꯂꯝꯂꯤꯕꯅꯤ." "ꯁꯦ ꯍꯧꯒꯠꯂꯣ, ꯑꯩ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃ ꯍꯪꯒꯦ." "ꯀꯔꯤ ꯋꯥꯅꯣꯅꯦ? ꯍꯦꯛꯇ ꯍꯪꯉꯨꯅꯦ, ꯍꯧꯒꯠꯇ꯭ꯔꯕꯁꯨ ꯌꯥꯅꯤ." "ꯑꯗꯨꯕꯨꯔꯣ ꯏꯙꯧ, ꯏꯙꯧꯁꯦ ꯅꯨꯄꯤꯁꯨ ꯌꯥꯝꯅ ꯂꯣꯜꯂꯤ ꯍꯥꯏ. ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯌꯨꯝꯁꯤꯗ ꯅꯊꯟꯇ ꯂꯩꯔꯤꯗꯤ? ꯏꯕꯦꯟꯈꯣꯏꯗꯤ ꯀꯥꯏ ꯆꯠꯈꯤꯕꯒꯦ?" "ꯍꯥ, ꯅꯕꯦꯟꯕꯣ? ꯀꯨꯏꯔꯦꯗ ꯅꯕꯦꯟꯁꯤꯡꯒꯤ ꯃꯁꯛꯀ ꯎꯗꯕ. ꯑꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯕ?" "ꯍꯥꯏꯔꯔꯣꯏꯒꯦꯗ." "ꯌꯥꯗꯦ ꯀꯩꯁꯨ. ꯏꯙꯧ, ꯏꯙꯧꯒꯤ ꯅꯨꯄꯤꯁꯤꯡꯗꯣ ꯃꯁꯛ ꯈꯪꯅꯤꯡꯕꯩ ꯋꯥꯅꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯌꯨꯝꯁꯤꯗ ꯂꯩꯇꯕꯒꯤ ꯃꯔꯝꯁꯨ ꯈꯪꯅꯤꯡꯉꯦꯕ." "ꯅꯪꯅ ꯌꯥꯝꯅ ꯈꯪꯅꯤꯡꯂꯒꯅꯅꯦ, ꯏꯙꯧ ꯍꯥꯏꯒꯦꯁꯦ. ꯃꯔꯝ ꯑꯗꯨꯗꯤ ꯍꯥꯏꯔꯔꯣꯏ. ꯋꯥꯔꯤ ꯑꯁꯤꯈꯛ ꯑꯣꯏꯅ ꯂꯤꯒꯗꯧꯔꯤꯕꯅꯤ. ꯑꯗꯨꯒꯅꯦ, ꯅꯕꯦꯟꯁꯤꯡ ꯑꯗꯨꯗꯤ ꯃꯁꯛ ꯂꯣꯏꯅ ꯐꯖꯈ꯭ꯔꯕꯖꯥꯠꯅꯤ. ꯏꯙꯧꯒꯤ ꯅꯁꯛ ꯈꯨꯊꯤꯗꯨꯒ ꯀꯃꯥꯏꯅ ꯅꯨꯄꯤ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯂꯧꯗꯨꯅ ꯊꯝꯂꯤꯕꯅꯣ? ꯊꯥꯖꯗꯦ? ꯍꯣꯏꯅꯦ, ꯊꯤꯔꯁꯨ ꯐꯖꯔꯁꯨ ꯅꯗꯧꯅ ꯂꯧꯈ꯭ꯔꯤꯕ ꯅꯨꯄꯤ ꯃꯌꯥꯝꯗꯣ ꯃꯁꯛ ꯂꯣꯏꯅ ꯐꯖꯕ ꯉꯥꯛꯇꯅꯤ. ꯃꯁꯤꯒꯤ ꯃꯔꯝꯗꯣ ꯅꯪꯕꯨ ꯈꯪꯅꯤꯡꯗ꯭ꯔꯅꯦ?" "ꯈꯪꯅꯤꯡꯉꯤ. ꯁꯦ, ꯃꯔꯝꯗꯣ ꯍꯥꯏꯕꯤꯌꯣꯕ." "ꯑꯩ ꯍꯥꯏꯒꯦ, ꯅꯪ ꯃꯨꯟꯅ ꯇꯥꯎꯀꯣ. ꯊꯥꯏꯅ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯁꯤꯖꯤꯟꯅꯔꯛꯂꯕ ꯃꯍꯩ ꯑꯃ ꯂꯩ. ꯃꯍꯩ ꯑꯁꯦ ꯃꯁꯤꯒꯤ ꯃꯌꯥꯏ ꯀꯟꯈ꯭ꯔꯕꯖꯥꯠꯅꯤ. ꯀꯝꯗꯧꯒꯦ ꯍꯥꯏꯔꯕꯗ ꯇꯥꯏꯕꯪ ꯃꯤ ꯑꯃꯒꯤ ꯊꯃꯣꯏꯁꯦ ꯁꯨꯝꯗꯨꯅ ꯊꯦꯝꯗꯨꯅ ꯊꯝꯕ ꯐꯥꯎꯕ ꯉꯝꯂꯤꯕꯅꯤ. ꯂꯥꯏꯌꯥꯝꯁꯤꯡꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗ ꯄꯤꯔꯝꯕ ꯃꯍꯩꯅꯤꯁꯨ ꯍꯥꯏꯅꯩ." "ꯃꯍꯩ ꯑꯗꯨꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯏ ꯍꯥꯏꯕꯒꯦ? ꯀꯃꯥꯏꯅ ꯃꯤꯒꯤ ꯊꯃꯣꯏꯕꯨ ꯁꯨꯝꯒꯗꯧꯔꯤꯕꯅꯣ ꯏꯙꯧ?" "ꯍꯥꯏꯔꯛꯀꯦ. ꯃꯍꯩ ꯑꯁꯦ ꯃꯤꯔꯣꯜ ꯑꯃꯗꯒꯤ ꯃꯤꯔꯣꯜ ꯑꯃꯗ ꯑꯁꯨꯝ ꯃꯊꯪ ꯃꯊꯪ ꯊꯥꯡꯊꯔꯛꯇꯨꯅ ꯁꯤꯖꯤꯟꯅꯈꯤ. ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯈꯪꯕ ꯑꯍꯩꯕꯁꯤꯡꯅ ꯃꯍꯩ ꯑꯁꯤꯒꯤ ꯃꯔꯣꯜꯕꯨ ꯂꯥꯏꯔꯤꯛ ꯑꯃꯗ ꯅꯤꯡꯊꯤꯅ ꯏꯗꯨꯅ ꯊꯝꯂꯝꯈꯤ. ꯂꯥꯏꯔꯤꯛ ꯑꯗꯨꯅ ꯑꯃꯨꯛ ꯃꯤꯔꯣꯜ ꯑꯃꯗꯒꯤ ꯃꯊꯪ ꯑꯃꯗ ꯑꯃꯨꯛ ꯄꯥꯏꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ パꯗꯨꯅ ꯃꯍꯩ ꯑꯗꯨꯕꯨ ꯁꯤꯖꯤꯟꯅꯔꯝꯃꯤ. ꯃꯃꯩꯊꯪꯗ ꯂꯥꯏꯔꯤꯛ ꯑꯗꯣ ꯑꯩꯒꯤ ꯈꯨꯠꯇ ꯑꯃꯨꯛ ꯇꯥꯔꯛꯈꯤ. ꯑꯩꯒꯤ ꯏꯄꯥꯅ ꯁꯤꯖꯤꯟꯅꯔꯝꯕꯅꯤ. ꯑꯩꯒꯤ ꯏꯄꯥ ꯑꯗꯨꯁꯨ ꯑꯩꯒꯨꯝꯅ ꯅꯨꯄꯤ ꯌꯥꯝꯅ ꯂꯣꯜꯂꯝꯃꯤ. ꯂꯥꯏꯔꯤꯛ ꯑꯗꯨꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦꯗ, ꯅꯨꯄꯤ ꯐꯥꯕꯒꯤ ꯃꯍꯩꯅꯤ. ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯐꯖ ꯐꯖꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯐꯥꯗꯨꯅ ꯅꯪꯒꯤ ꯍꯦꯛꯇ ꯑꯣꯏꯕ ꯌꯥꯗꯧꯔꯤꯕꯖꯥꯠꯅꯤ." ꯃꯗꯧ ꯏꯕꯣꯍꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯆꯥꯎꯔꯦꯜꯗꯤ ꯃꯁꯥꯗꯣ ꯂꯥꯡꯇꯛꯅꯕ ꯍꯦꯜꯂꯛꯂꯦ. "ꯏꯙꯧ, ꯀꯔꯤꯕ? ꯑꯩꯅ ꯑꯄꯥꯝꯕ ꯅꯨꯄꯤ ꯐꯥꯕ ꯌꯥꯏ ꯍꯥꯏꯕ? ꯑꯗꯨꯗꯤ ꯑꯗꯨꯒꯤ ꯃꯍꯩꯗꯣ ꯑꯩꯁꯨ ꯈꯪꯗꯕ ꯌꯥꯗ꯭ꯔꯦ. ꯏꯙꯧ ꯍꯣꯏꯗꯧꯅ ꯐꯖ ꯐꯖꯕ ꯅꯨꯄꯤꯕꯨ ꯂꯧꯔꯒ ꯑꯩꯒꯤ ꯂꯣꯏꯅ ꯑꯣꯏꯒꯦ." "ꯁꯦ, ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯈꯤꯒꯦ. ꯃꯍꯩ ꯑꯗꯨꯕꯨ ꯌꯥꯎꯕ ꯂꯥꯏꯔꯤꯛ ꯑꯗꯣ ꯑꯩꯒꯤꯗ ꯆꯦꯛꯁꯤꯟꯅ ꯊꯝꯃꯤ. ꯅꯪꯅ ꯄꯥꯝꯂꯕꯗꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯁꯣꯏꯗꯅ ꯄꯤꯒꯅꯤ. ꯑꯗꯨꯕꯨꯅꯦ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯏꯔꯤꯕ ꯃꯍꯩ ꯑꯗꯨꯕꯨ ꯄꯥꯔꯨꯕ ꯊꯣꯛꯂꯕꯗꯤ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯌꯥꯗ꯭ꯔꯦ. ꯃꯍꯩ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯅꯨꯄꯤ ꯐꯥꯕ ꯍꯧꯕ ꯇꯥꯏ. ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯄꯥꯕꯗꯪ ꯄꯥꯔꯒ ꯁꯤꯖꯤꯟꯅꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯑꯗꯣ ꯃꯗꯨ ꯑꯣꯏꯅ ꯃꯥꯡꯒꯗꯧꯔꯤꯕꯅꯤ."
ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯌꯥꯝꯅ ꯄꯥꯝꯃꯤ ꯂꯥꯏꯔꯤꯛ ꯑꯗꯣ ꯑꯩꯉꯣꯟꯗ ꯄꯤꯌꯨ ꯏꯙꯧꯅ ꯇꯥꯛꯄꯤꯕ ꯑꯗꯨꯒꯨꯝꯅ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯄꯥꯔꯒ ꯐꯖ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯐꯥꯒꯦ ꯍꯣꯏ ꯏꯙꯧꯗꯤꯅꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯁꯣꯟꯖꯤꯜꯂꯛꯂꯦ ꯅꯨꯄꯤ ꯐꯥꯕꯒꯤ ꯃꯍꯩ ꯌꯥꯎꯕ ꯂꯥꯏꯔꯤꯛ ꯑꯁꯦ ꯀꯅꯥꯗ ꯄꯤꯔꯝꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯐꯔꯦ ꯅꯪꯅ ꯄꯥꯝꯂꯕꯅꯤꯅ ꯅꯪꯅ ꯃꯍꯩ ꯑꯗꯨꯕꯨ ꯄꯥꯔꯒ ꯁꯤꯖꯤꯟꯅꯔꯒꯦ ꯍꯥꯏꯔꯕꯅꯤꯅ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯍꯦꯛꯇ ꯄꯤꯔꯝꯂꯒꯦ ꯆꯥꯎꯔꯦꯟ ꯇꯨ ꯏꯃꯨꯡꯗ ꯆꯪꯉꯨ ꯑꯩꯒꯤ ꯂꯨꯈꯨꯝꯗ ꯂꯨꯕꯥꯛ ꯑꯃ ꯂꯩꯕꯅꯤ ꯂꯨꯕꯥꯛ ꯃꯈꯨꯝ ꯑꯗꯨꯕꯨ ꯍꯥꯏꯒꯠꯂꯨ ꯂꯨꯕꯥꯛ ꯃꯅꯨꯡ ꯑꯗꯨꯗ ꯑꯃꯟꯕ ꯂꯥꯏꯔꯤꯛ ꯑꯃ ꯌꯥꯎꯔꯝꯒꯅꯤ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯄꯨꯊꯣꯔꯛꯎ ꯍꯣꯏꯗꯣ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯎꯔꯦꯟ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯂꯝꯌꯥꯏ ꯀꯥꯒꯤ ꯀꯥꯆꯤꯜꯋꯥꯏ ꯑꯗꯨꯗ ꯊꯥꯔꯤꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯂꯨꯈꯨꯝ ꯃꯄꯥꯗ ꯂꯨꯕꯥꯛ ꯑꯃ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ ꯂꯨꯕꯥꯛ ꯃꯈꯨꯝ ꯑꯗꯨꯕꯨ ꯍꯥꯡꯇꯣꯛꯇꯨꯅ ꯑꯃꯟꯕ ꯂꯥꯏꯔꯤꯛ ꯑꯃ ꯌꯥꯎꯔꯤꯕꯗꯨ ꯄꯨꯊꯣꯔꯛꯂꯦ ꯐꯛꯇ ꯐꯝꯂꯤꯕ ꯃꯙꯧꯗ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯄꯤ ꯏꯙꯧ ꯁꯦ ꯂꯥꯏꯔꯤꯛꯇꯣ ꯁꯤꯗ ꯂꯩꯔꯦ ꯂꯥꯏꯔꯤꯛꯁꯦ ꯑꯩꯒꯤꯗ ꯂꯩꯕꯗꯤ ꯀꯨꯏꯔꯦ ꯉꯁꯤꯗꯤ ꯏꯁꯨ ꯅꯉꯣꯟꯗ ꯑꯃꯨꯛ ꯁꯤꯟꯅꯔꯒꯅꯤ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯂꯥꯏꯔꯤꯛ ꯑꯁꯦ ꯑꯆꯝꯕ ꯂꯥꯏꯔꯤꯛ ꯑꯃ ꯅꯠꯇꯦ ꯀꯩꯗꯧꯅꯨꯡꯗ ꯃꯥꯡꯍꯟꯒꯅꯨ ꯍꯌꯦꯡ ꯀꯣꯟꯅ ꯅꯪꯅ ꯁꯤꯔꯝꯗꯥꯏꯗ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯑꯁꯦ ꯁꯤꯟꯅꯔꯝꯃꯨ ꯁꯦ ꯂꯥꯏꯔꯤꯛꯁꯦ ꯅꯪꯒꯤ ꯂꯧꯔꯣ ꯑꯩꯅ ꯄꯤꯔꯕꯅꯤ ꯉꯁꯤꯗꯒꯤꯗꯤꯅꯦ ꯅꯪꯒꯤ ꯑꯣꯏꯖꯔꯣ ꯆꯥꯎꯔꯦꯟꯅ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯂꯧꯏ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯣꯏꯔꯦ ꯈꯟꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯆꯥꯎꯔꯦꯟꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯏꯙꯧ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯂꯥꯏꯔꯤꯛ ꯑꯁꯦ ꯂꯣꯏꯅ ꯄꯥꯊꯣꯛꯂꯨꯈꯤꯒꯦ ꯄꯥꯔꯣ ꯑꯗꯨꯒꯅꯦ ꯅꯪꯅ ꯉꯁꯥꯏ ꯅꯗꯧꯗ ꯍꯪꯕ ꯋꯥꯍꯪꯗꯣ ꯏꯙꯧꯒꯤ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯂꯣꯜꯂꯒ ꯌꯨꯝꯗ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯔꯕ ꯃꯇꯝꯗ ꯑꯣꯏꯅ ꯈꯪꯂꯣꯀꯣ ꯆꯥꯎꯔꯦꯟꯁꯨ ꯍꯔꯥꯎꯅ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯈ꯭ꯔꯦ ꯏꯕꯣꯍꯜꯅ ꯐꯝꯅ ꯆꯥꯎꯔꯦꯟꯅ ꯆꯦꯟꯈꯤꯕ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯋꯥꯈꯜꯗ ꯈꯜꯂꯤ ꯀꯔꯝ ꯊꯣꯛꯂꯒꯕ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯂꯩꯔꯛꯂꯕ ꯃꯍꯩꯅꯤꯅ ꯃꯥꯡꯍꯟꯕꯁꯨ ꯀꯤꯖꯩ ꯃꯥꯡꯍꯟꯕ ꯀꯤꯖꯩ ꯍꯥꯏꯗꯨꯅ ꯑꯩꯅ ꯑꯉꯥꯡ ꯑꯁꯤꯗ ꯑꯃꯨꯛ ꯁꯤꯟꯅꯈ꯭ꯔꯦ ꯃꯍꯥꯛ ꯊꯛꯇ ꯂꯩꯕꯥꯛ ꯑꯁꯤ ꯑꯃꯨꯛ ꯀꯔꯝ ꯇꯧꯕ ꯇꯥꯔꯕ ꯂꯥꯏꯔꯤꯛ ꯑꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯁꯦ ꯃꯔꯥꯏꯕꯛ ꯊꯤꯔꯅꯤꯀꯣ ꯏꯕꯣꯍꯜ ꯑꯃꯨꯛꯁꯨ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯃꯆꯤꯟꯗ ꯁꯣꯜꯂꯛꯑꯦ ꯑꯩꯅ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯌꯥꯎꯕ ꯃꯍꯩ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯐꯖꯕ ꯅꯨꯄꯤ ꯀꯌా ꯑꯃ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯐꯥꯈꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯈꯤꯕ ꯇꯥꯔꯒꯁꯨ ꯃꯟꯇ꯭ꯔ ꯖꯥꯗꯨꯅ ꯐꯥꯕ ꯅꯨꯄꯤ ꯑꯣꯏꯕꯅ ꯈꯥꯡꯉꯨ ꯊꯛꯇ ꯁꯤꯈꯤꯕ ꯌꯥꯎ ꯃꯄꯥꯝꯗ ꯍꯟꯗꯨꯅ ꯂꯩꯈꯤꯕ ꯌꯥꯎ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤꯅꯤ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯃꯆꯥ ꯑꯣꯏꯕ ꯉꯝꯗꯕ ꯑꯣꯏꯔꯕꯁꯨ ꯇꯥꯏꯕꯪꯗ ꯐꯥꯎꯔꯛꯄ ꯀꯥꯟꯗ ꯍꯦꯛꯇ ꯁꯤꯕ ꯑꯍꯤꯡꯕ ꯈꯔꯗꯨꯁꯨ ꯃꯥꯒꯤ ꯃꯃꯥꯅ ꯃꯄꯥꯝꯗ ꯄꯨꯗꯨꯅ ꯆꯠꯈꯤꯕꯗ ꯂꯣꯏꯅ ꯌꯥꯎꯈ꯭ꯔꯦ ꯌꯨꯝ ꯑꯁꯦ ꯏꯊꯟꯇ ꯉꯥꯏꯍꯧꯔꯦ ꯑꯩꯒꯤ ꯏꯆꯥꯗ ꯁꯤꯟꯅꯒꯦ ꯍꯥꯏꯅ ꯈꯟꯕ ꯂꯥꯏꯔꯤꯛꯇꯣ ꯌꯨꯝ ꯑꯁꯤꯗꯗꯤ ꯏꯆꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤꯅ ꯀꯔꯝꯅꯗꯤ ꯁꯤꯟꯅꯔꯨꯒꯅꯤ ꯑꯗꯨꯅꯅꯤ ꯑꯩꯒꯤꯗ ꯇꯣꯏꯅ ꯂꯥꯛ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯑꯁꯤꯗ ꯄꯤꯊꯣꯛꯈ꯭ꯔꯤꯕꯁꯦ ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯤꯊꯣꯛꯈ꯭ꯔꯕꯅꯤꯅ ꯋꯥꯈꯜ ꯑꯁꯦ ꯏꯌꯥꯡ ꯍꯦꯛ ꯌꯥꯡꯏ ꯁꯤꯔꯕꯁꯨ ꯋꯥꯈꯜ ꯂꯩꯇꯥꯅ ꯁꯤꯕ ꯌꯥꯔꯦ ꯆꯥꯎꯔꯦꯟꯅ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯃꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯃꯥꯡꯒꯣꯜꯗ ꯋꯥꯏ ꯁꯤꯠꯇꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯃꯥ ꯏꯕꯦꯝꯃꯨꯅ ꯍꯥꯏꯔꯛꯏ ꯍꯩ ꯉꯁꯥꯏ ꯅꯣꯡ ꯐꯨꯛ ꯍꯦꯡꯉꯥꯟꯕꯗꯒꯤ ꯆꯠꯈ꯭ꯔꯒ ꯍꯧꯖꯤꯛꯇ ꯌꯨꯝꯁꯤꯗ ꯍꯜꯂꯛꯂꯤꯕꯅꯤꯅꯦ ꯅꯪꯒꯤꯁꯦ ꯅꯠꯇꯦ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯕꯒꯦ ꯆꯥꯎꯔꯦꯟꯅ ꯇꯞꯅ ꯈꯨꯝꯃꯤ ꯀꯩꯁꯨ ꯆꯠꯇꯦꯗ ꯀꯩꯁꯨ ꯆꯠꯇꯦ ꯀꯥꯏꯅ ꯃꯥꯒꯤ ꯏꯕꯣꯍꯜ ꯍꯥꯏꯕ ꯂꯝꯁꯤ ꯁꯤꯒꯗꯕ ꯍꯅꯨꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯌꯦ ꯑꯁ ꯏꯃꯥꯒꯤ ꯋꯥꯉꯥꯡꯗꯨꯗꯤ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯣ ꯀꯔꯤꯒꯤ ꯍꯦꯟꯃꯟꯕꯅꯣ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯥꯅꯤ ꯃꯗꯣ ꯅꯪꯁꯨꯅꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯀꯅꯨ ꯍꯥꯏꯕꯁꯦ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯗ꯭ꯔꯤꯕꯅꯤ ꯃꯍꯥꯛ ꯂꯧꯗꯅ ꯑꯅꯝꯁꯨ ꯌꯥꯝꯅ ꯀꯜꯂꯦ ꯇꯧꯔꯤꯁꯦ ꯅꯨꯄꯤ ꯐꯖꯕ ꯑꯃꯠꯇ ꯎꯕ ꯌꯥꯗꯕꯅꯤ ꯃꯍꯩ ꯖꯥꯗꯨ ꯇꯧꯗꯨꯅ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯗꯨꯅ ꯐꯥꯔꯤꯕ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔꯤꯕ ꯆꯤꯟꯕꯥꯜ ꯑꯁꯤꯅꯅꯦ ꯃꯥꯒꯤ ꯃꯔꯝꯗ ꯋꯥꯒ ꯑꯃꯇ ꯉꯥꯡꯖꯅꯤꯡꯗꯦ ꯍꯣ ꯉꯥꯡꯅꯤꯡꯗ꯭ꯔꯗꯤꯅꯦ ꯉꯥꯡꯉꯨꯔꯅꯨ ꯏꯃꯥꯅ ꯉꯥꯡꯉꯤꯗꯣ ꯑꯩꯁꯨ ꯇꯥꯅꯤꯡꯗꯦ ꯏꯕꯦꯝꯃꯨꯅ ꯃꯆꯥꯅꯨꯄꯥ ꯆꯥꯎꯔꯦꯟꯅ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯎꯔꯝꯃꯤ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯆꯥꯎꯔꯦꯟ ꯀꯔꯤꯅꯣ ꯅꯪꯅ ꯅꯈꯨꯠꯇ ꯄꯥꯏꯔꯤꯕꯗꯨꯅ ꯂꯥꯏꯔꯤꯛ ꯂꯍꯥ ꯂꯥꯏꯔꯤꯛꯅꯤ ꯀꯗꯥꯏꯗꯒꯤ ꯂꯥꯏꯔꯤꯛꯅꯣ ꯃꯗꯨꯗꯤ ꯏꯙꯧ ꯏꯕꯣꯍꯜꯅ ꯄꯤꯔꯛꯄꯅꯦ
ꯑꯩꯅ ꯃꯣꯏꯗꯒꯤ ꯂꯧꯔꯛꯄ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦꯍꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯍꯩ ꯂꯥꯏꯔꯤꯛꯇꯣ ꯊꯨꯅ ꯍꯅꯨꯕꯗꯨꯗ ꯄꯤꯊꯣꯛꯂꯨꯆꯣ ꯏꯃꯨꯡꯗꯒ ꯄꯨꯁꯤꯜꯂꯛꯀꯅꯨꯀꯣ ꯑꯦ ꯂꯥꯏꯔꯤꯛꯁꯤꯕꯨ ꯄꯤꯊꯣꯛꯂꯨꯆꯣ ꯀꯥꯏꯅ ꯌꯥꯝ ꯄꯤꯔꯅꯤ ꯂꯥꯏꯔꯤꯛꯁꯦ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥꯝ ꯋꯥꯏ ꯃꯇꯝ ꯀꯌꯥꯝ ꯆꯪꯉꯤ ꯈꯪꯉꯕ ꯑꯗꯨꯒꯁꯨ ꯄꯤꯊꯣꯛꯎꯆꯣ ꯀꯥꯏꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯒꯅꯨ ꯀꯥꯏ ꯍꯩ ꯑꯄꯪꯕꯤ ꯂꯥꯏꯔꯤꯛꯁꯦ ꯑꯆꯝꯕ ꯂꯥꯏꯔꯤꯛ ꯅꯠꯇꯦ ꯄꯨꯁꯤꯜꯂꯗꯤ ꯄꯨꯁꯤꯜꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯐꯠ ꯆꯪꯈꯤꯔꯝꯃꯤ ꯏꯕꯦꯝꯃꯨꯅ ꯃꯈꯣꯏꯗꯧꯗꯨ ꯊꯤꯠꯄ ꯃꯈꯩ ꯁꯥꯎꯅꯤꯡꯂꯝꯃꯤ ꯃꯗꯨꯒꯤ ꯍꯅꯨꯕ ꯀꯨꯔꯨ ꯀꯥꯕ ꯃꯤꯐꯠꯇ ꯑꯗꯨꯅ ꯏꯆꯥ ꯑꯁꯤꯕꯨ ꯍꯦꯛ ꯁꯨꯝꯗꯨꯅ ꯃꯥꯡꯍꯟꯒꯗꯧꯔꯤꯗ ꯂꯥꯏꯔꯤꯛ ꯑꯁꯦ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯐꯥꯕꯒꯤ ꯃꯍꯩ ꯌꯥꯎꯕ ꯂꯥꯏꯔꯤꯛꯇꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯏꯆꯥ ꯅꯨꯄꯥꯗꯒꯤ ꯂꯥꯏꯔꯤꯛ ꯑꯁꯦ ꯃꯨꯟꯗꯕ ꯌꯥꯗꯦ ꯂꯥꯏꯔꯤꯛ ꯑꯁꯦ ꯁꯣꯏꯗꯅ ꯄꯥꯕꯅ ꯍꯥꯟꯈꯤꯕ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯊꯨꯅ ꯏꯃꯨꯡꯗ ꯆꯪꯂꯝꯃꯤ ꯆꯥꯎꯔꯦꯟ ꯍꯩ ꯆꯥꯎꯔꯦꯟ ꯀꯗꯥꯏꯗ ꯂꯩꯒꯤꯅꯤ ꯅꯪꯕꯣ ꯅꯪꯅ ꯄꯨꯁꯤꯟꯈꯤꯕ ꯂꯥꯏꯔꯤꯛꯇꯣ ꯌꯥꯝꯅ ꯊꯨꯅ ꯄꯨꯊꯣꯔꯛꯑꯣ ꯆꯥꯎꯔꯦꯟꯅ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯁꯦꯒꯥꯏꯈ꯭ꯔꯕꯗꯤ ꯈꯟꯗꯨꯅ ꯃꯐꯝ ꯑꯃꯗ ꯍꯥꯟꯅ ꯇꯥꯁꯤꯟꯗꯨꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈꯤꯔꯝꯃꯤ ꯏꯕꯦꯝꯃꯨꯅ ꯃꯆꯥꯅꯨꯄꯥ ꯆꯥꯎꯔꯦꯜꯒꯤ ꯃꯈꯨꯠ ꯁꯥꯒꯜ ꯑꯗꯨ ꯄꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯄꯨꯁꯤꯜꯂꯛꯂꯤꯕ ꯂꯥꯏꯔꯤꯛ ꯑꯗꯣ ꯀꯗꯥꯏꯅꯣ ꯌꯥꯝꯅ ꯊꯨꯅ ꯄꯨꯊꯣꯔꯛꯑꯣ ꯌꯥꯔꯣꯏ ꯁꯨꯡꯄꯨ ꯄꯨꯊꯣꯛꯑꯣꯏ ꯍꯩꯃ ꯀꯌꯥꯗ ꯑꯅꯝ ꯀꯜꯂꯤꯕ ꯑꯉꯥꯡꯅꯣ ꯌꯦꯡꯉꯨꯅꯦꯍꯦ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗꯅꯦ ꯂꯥꯏꯔꯤꯛꯇꯣ ꯊꯨꯅ ꯄꯨꯊꯣꯔꯛꯑꯣ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯄꯥꯔꯒ ꯅꯪ ꯃꯥꯡꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯄꯨꯊꯣꯛꯄ ꯌꯥꯔꯣꯏ ꯄꯨꯊꯣꯛꯑꯦ ꯑꯩꯗꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯐꯖꯅ ꯍꯥꯏꯅꯕ ꯌꯥꯗ꯭ꯔꯕꯅꯤꯅꯅꯦ ꯐꯨꯕ ꯇꯥꯕꯅꯤ ꯀꯗꯥꯏ ꯂꯩꯈ꯭ꯔꯒꯦ ꯆꯩꯗꯨꯅ ꯆꯥꯛꯈꯨꯝꯗ ꯂꯩꯕ ꯁꯤꯡꯗꯨꯅꯅꯦ ꯍꯦꯛꯇ ꯀꯟꯊꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯊꯨꯅ ꯆꯪꯈꯤꯔꯝꯃꯤ ꯆꯥꯎꯔꯦꯟꯅ ꯃꯥꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯊꯨꯅ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯃꯄꯥꯟꯗ ꯀꯟꯅ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ ꯏꯕꯦꯝꯃꯨꯅ ꯃꯆꯥꯅꯨꯄꯥꯅ ꯆꯦꯟꯊꯣꯛꯈꯤꯕ ꯑꯗꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯍꯩ ꯑꯅꯝ ꯀꯟꯕ ꯑꯉꯥꯡ ꯍꯅꯨꯕ ꯑꯗꯨꯒꯤ ꯂꯝꯆꯠꯇꯣ ꯆꯞ ꯆꯥꯅ ꯍꯦꯛ ꯂꯧꯏꯗ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯍꯦꯛ ꯐꯥꯕ ꯊꯣꯛꯂꯕꯗꯤꯅꯦ ꯅꯪ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯜꯂꯛꯀꯅꯨꯀꯣ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅꯅꯦ ꯈꯟꯒꯗꯧꯔꯤꯕꯅꯤ ꯏꯆꯥ ꯑꯃ ꯑꯣꯏꯔꯒ ꯃꯃꯥ ꯑꯩꯅ ꯑꯁꯨꯛ ꯍꯥꯏꯅꯔꯁꯤ ꯐꯥꯎꯕꯗ ꯌꯥꯗꯕ ꯍꯟꯖꯤꯜꯂꯛꯀꯅꯨ ꯍꯥꯏꯔꯤꯁꯤꯅꯤ ꯆꯥꯎꯔꯦꯟꯗꯤ ꯃꯃꯥꯕꯨ ꯀꯤꯕꯣꯏ ꯀꯩꯕꯣꯏ ꯂꯥꯏꯔꯤꯛꯇꯨ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯑꯁꯨꯝ ꯆꯦꯜꯂꯛꯄꯅ ꯆꯤꯡꯈꯣꯡ ꯑꯃꯗ ꯌꯧꯔꯛꯂꯝꯃꯤ ꯃꯃꯤꯠ ꯑꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯕꯗ ꯈꯥꯡꯄꯣꯛ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ ꯈꯥꯡꯄꯣꯛ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯠꯂꯝꯃꯤ ꯈꯥꯡꯄꯣꯛ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯆꯦꯜꯂꯛꯄꯒꯤ ꯋꯥꯔꯦꯗ ꯇꯧꯔꯤꯁꯦ ꯈꯥꯡꯄꯣꯛ ꯃꯅꯨꯡ ꯑꯁꯤꯕꯨ ꯃꯤꯒ ꯂꯩꯕ ꯖꯥꯠꯂꯥ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯀꯧꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯈꯨꯝꯂꯛꯂꯝꯗꯦ ꯀꯅꯥꯁꯨ ꯂꯩꯇ ꯖꯥꯠꯂꯅꯦ ꯍꯣꯏꯗ ꯆꯪꯉꯒ ꯍꯦꯛꯇ ꯌꯦꯡꯂꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯈꯥꯡꯄꯣꯛ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯂꯝꯃꯤ ꯃꯅꯨꯡ ꯑꯗꯨꯗꯁꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯤꯁꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ ꯐꯅꯗꯨꯝ ꯐꯔꯦ ꯃꯤꯁꯨ ꯀꯅꯥꯝꯇ ꯂꯩꯇꯦ ꯏꯃꯥꯅ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯀꯅꯨ ꯍꯥꯏꯕꯗꯣ ꯑꯩ ꯍꯜꯂꯔꯣꯏꯒꯦ ꯈꯥꯡꯄꯣꯛ ꯑꯁꯤꯅ ꯑꯩꯒꯤ ꯌꯨꯝ ꯑꯣꯏꯔꯒ ꯃꯁꯤꯗ ꯑꯣꯏꯅ ꯂꯩꯔꯒꯦ ꯂꯥꯏꯔꯤꯛ ꯑꯁꯤꯁꯨ ꯃꯁꯤꯗ ꯑꯣꯏꯅ ꯄꯥꯔꯒꯦ ꯍꯛꯆꯥꯡꯁꯦ ꯌꯥꯝ ꯋꯥꯔꯦ ꯉꯥꯏꯍꯥꯛꯇ ꯍꯥꯟꯅ ꯑꯝꯇ ꯄꯣꯊꯥꯈꯤꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯈꯥꯡꯄꯣꯛ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯤ ꯍꯤꯞꯂꯝꯕꯗꯒꯤ ꯃꯃꯤꯠ ꯑꯗꯨ ꯎꯏꯊꯈꯤꯗꯨꯅ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯨꯝꯊꯈꯤꯔꯝꯃꯤ ꯇꯨꯝꯂꯨꯔꯒ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯅꯨꯃꯤꯠꯅ ꯄꯨꯡꯇꯥ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ ꯑꯩꯅ ꯇꯨꯝꯂꯤꯉꯩꯗ ꯅꯨꯃꯤꯠꯁꯤꯗꯤ ꯇꯥꯔꯒ ꯂꯩꯔꯝꯂꯦꯗꯅ ꯆꯤꯡꯈꯣꯡꯒ ꯑꯣꯏꯔꯦ ꯏꯃꯝꯃꯝꯂꯦ ꯃꯩ ꯑꯃꯠꯇꯁꯨ ꯂꯩꯕ ꯅꯠꯇꯦ ꯑꯩꯗꯤ ꯆꯥꯅꯅꯕꯁꯨ ꯀꯔꯤꯃꯠꯇꯁꯨ ꯍꯦꯛꯆꯜꯍꯧꯗ꯭ꯔꯦ ꯌꯨꯝꯒꯁꯨ ꯐꯅꯗꯤ ꯂꯥꯞꯅꯍꯧꯔꯦ ꯍꯣꯏꯗ ꯉꯁꯤ ꯑꯍꯤꯡꯁꯤꯃꯗꯤ ꯆꯥꯔꯔꯣꯏꯒꯦ ꯈꯥꯡꯂꯒꯦ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥꯅ ꯎꯃꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯆꯥꯕ ꯌꯥꯕ ꯍꯩꯔꯥꯕꯨ ꯊꯤꯔꯨꯔꯒꯦ ꯈꯥꯡꯄꯣꯛ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯃꯝꯕ ꯃꯔꯛ ꯑꯣꯏꯕꯅ ꯂꯥꯏꯔꯤꯛ ꯑꯗꯨꯃꯁꯨ パー루ꯗ꯭ꯔꯦ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯆꯦꯛꯁꯤꯟꯅ ꯊꯝꯖꯤꯟꯖꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯆꯥꯎꯔꯦꯟꯁꯨ ꯃꯝꯂꯤꯉꯩꯗꯒꯤ ꯍꯧꯒꯠꯂꯤ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯃꯈ꯭ꯋꯥꯡꯗ ꯐꯖꯅ ꯌꯦꯞꯁꯤꯜꯂꯦ ꯑꯗꯨꯒ ꯆꯤꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯆꯥꯕ ꯌꯥꯕ ꯀꯔꯤ ꯄꯥꯟꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯍꯧꯔꯛꯏ ꯆꯥꯕ ꯌꯥꯕ ꯍꯩꯔꯥꯒ ꯑꯃꯠꯇ ꯄꯥꯟꯗ ꯃꯥꯜꯂꯤꯅꯦ ꯄꯨꯛꯅ ꯃꯔꯣꯜ ꯑꯃ ꯂꯥꯝꯂꯤꯕ ꯏꯁꯤꯡꯁꯨ ꯌꯥꯝ ꯊꯛꯅꯤꯡꯉꯦ ꯇꯧꯔꯤꯁꯦ ꯉꯔꯥꯡꯗꯒꯤ ꯀꯔꯤꯁꯨ ꯆꯥ ꯊꯛꯂꯛꯇ꯭ꯔꯕꯅꯤꯅ ꯋꯥꯁꯨ ꯋꯥꯔꯦ ꯆꯤꯡꯈꯣꯡ ꯑꯗꯨꯗ ꯐꯥꯎꯗꯨꯅ ꯁꯨꯝ ꯂꯥꯛꯄꯅ ꯂꯩꯕꯥꯛ ꯃꯈꯥꯗ ꯊꯥꯡ ꯈꯔ ꯆꯥꯎꯔꯞ ꯇꯧꯕ ꯑꯃ ꯇꯥꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯔꯝꯃꯤ ꯊꯥꯡꯅꯤꯅꯦ ꯇꯥꯔꯤꯁꯤꯗꯤ ꯀꯣꯂꯤꯡꯁꯨ ꯀꯥꯔꯤꯅꯦ ꯇꯥꯍꯧꯕ ꯀꯨꯏꯔꯕ ꯖꯥꯠꯅꯤꯅ
Makhut aduna thang adubu khunkatli. Madubu pairaga makha tana asummak lae. Asum lakpana loke isingna chentharakpagi makhol ama taraklami. Makhol adubu tabada yamna haraujarami. Aina tariba khonjel asi loke isingna chentharakpagi makhol soidana oigani. Aina thirakliba mafam asida leire. Mafam asida thuna chattaba yade. Asi khaladuna makhong adu thuna thangduna chatpa hawi. Mamid aduna loki isingna chentharakliba adu ure. Loki makhada yengtharakpa matamda nupi oibi ani khakna ising soktuna leiriba adu urami. Nupi ni aside. Mafam saida khul taba zala. Masadu u amagi marumda thaijenduna nupi ani dubu munna yengi. Nupi ani dugi marakta yamna phajaba nupi ama yaurami. Phajaba nupi adubu mathamoida pamba phauраklami. Asumna hek tawbaga magi wakhalda makhwangda yebliba lairik adubu khangning ningsingai. Lairik adubu phatlaw thoi. Lairik adubu yengduna hairai. Aidi ikawbu kawredana. Idaw ibu halna sinabirakpa lairik asida yauriba. Mahai asibu karam tawbagi haibada. Mangda uriba nupi asida oina hekta changyengduna yenglaki. Matik mayai kayam leibage haibada soidana khanglagani. Asi khanduna ukha amada phamthai aduga lairik adugi chemai adubu phaktokduna maduda iriba marol adubu paba hawi. Chaurelna iriba marol adubu phajana paraba tungda sor adu sangna amuktang hontoi. Aduga magi machinda asumna tapna soli. Lairik asida iriba nupi sumbagi phabagi mahi asidi khangde. Pasu pari. Masina karamna nupibu amu phagadoino khangdrene ai. Asi hairaga mamai adu nongkhalakpada magi mamangda nupi ama leptuna leiribadu ure. Nupi ni ne. Mangda lepliba nupi adu haujik waida ising sokhoba nupi adu ne. Mahaki thawaibu yengduna kanagumba amana mahai laison tawsilakpadagi mahaki masado sumkibagum tawkibane. Mamit aduna koina leina yenglakpada ukhongda ngaduna phamliba nupa adubu urakhibane. Aibu kauriba nupase a ukhongda phamliba nupase soidana oirangani. Aina magi manakta asuk yamna changningba phauribasina karigino. Ai hekta changlage aduga aibu kaubra haina hanglage. Asi khanduna nupi adu changlakhibane. Masak matau phajakhrabi nupi aduna mahigi langda thuduna magi mitmangda leptuna leiramba adu ubada chaurendi haraubana loikre. Nupi adubu yengduna hairai. Aina nangi phajabana sakna tawdubu ubada. Paman khraduna aigi taloi nupi oigi haiduna. Mahai laison solaga nangbu phabane. Ngasidagidi aigi nangta leirasi. Nupi aduna tapna khumlai. Ibungna thakpa langda nachaloibi aise thuri. Nathokduna chenba ngamdre. Aduna ngasi haiba numit asidagidi nachaloibi aise ibungi tung injaraklaki. Aibu kaidongnungda thadokpiganu ko. Hoi, thadoklaroi. Aigi tungda ilo. Aigi lairaba khangpok sangtamna chatkrasi. Ado ngaiko. Nangi samda yawba utong adudane ising khasida thakiki. Ising thaki haiduna lok asitamna lakpada nangbu thengnabane. Ising thaki haiba. Asi haraga makokta yaliba samadu lawthaduna madudagi utong adu lawthoi. Ibung se ising haijaraklage. Asi haraga ising adu haithaduna pithaklami. Masigi matungda makhoi anidu punna chatminakre. Chaurelna chatna mapukningda khali. Masigi mahai asidi maya yamna kanba janiko. Hek sonbaga tengban mana hale. Aidi punga hinga kre haiwane. Sum toba yarabade aine he apam khoidab phajaba nupi khaida loina lawduna aigi oiba yarani ko. Numin kharanigi matungni Chaurelna lairik aduda iriba mahai adubu jinpha oina phadokle. Aduga lairik adubuna cheksinna thamjinkre. Nongmagi mahai adu tawduna phajaba nupi bu asum themduna pharami. Aduga magi nupi loina oirami. Chingda chatuna khultaba mafamda changduna phajaba nupi kana leige haiduna yenglami. Phajaba hek ubaga nupi adubu yengduna laiwa adu hekta sonjili. Sonbada khudakta hekta so tengbalami. Asumna nongmagi laiwa adu semjinduna pharakpa nupi asi masing 10 henkirami.
ꯃꯍꯥꯛꯀꯤ ꯄꯤꯁꯛ ꯄꯤꯛꯄ ꯑꯃꯟꯕ ꯈꯥꯡꯄꯣꯛ ꯃꯆꯥ ꯑꯗꯨꯗ ꯅꯨꯄꯤꯁꯤꯡꯗꯨ ꯂꯣꯏꯅ ꯊꯝꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯠꯅꯔꯝꯃꯤ, ꯈꯠꯅꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯈꯠꯅꯕ ꯌꯥꯕ ꯈꯠꯅꯔꯕ ꯇꯨꯡꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯆꯨꯡꯁꯤꯟꯅꯗꯨꯅ ꯋꯥ ꯑꯃꯨꯛ ꯈꯟꯅꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯦ ꯀꯌꯥꯗ ꯅꯣꯡꯗꯝ ꯊꯤꯈ꯭ꯔꯕꯅꯣ ꯌꯦꯡꯉꯨ꯫ ꯃꯁꯤꯒꯤ ꯅꯨꯄꯥ ꯆꯥꯎꯔꯦꯟ ꯍꯥꯏꯕ ꯅꯨꯄꯥ ꯑꯁꯤꯅ ꯂꯥꯏꯋꯥ ꯂꯥꯏꯁꯣꯟ ꯇꯧꯗꯨꯅ ꯑꯩꯕꯨ ꯅꯝꯗꯨꯅ ꯐꯥꯕꯤꯔꯤ, ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯩꯕꯨ ꯊꯝꯕꯤꯔꯤ꯫ ꯌꯨꯝꯅꯦꯅ ꯇꯧꯔꯤꯁꯤꯅ ꯐꯤꯕꯝꯅ ꯃꯔꯣꯜ ꯑꯃ ꯀꯥꯏꯔꯤꯕ꯫ ꯑꯩꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯒꯦ, ꯑꯩꯗ ꯆꯠꯈ꯭ꯔꯒꯅꯦ ꯈꯪꯒꯗꯕꯅꯤ"꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯌꯨꯝ ꯃꯆꯥ ꯑꯁꯤꯗ ꯃꯍꯥꯛꯅ ꯄꯨꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯁꯦ ꯅꯨꯄꯤ 10ꯗꯤ ꯍꯦꯜꯂꯦꯗꯅ, ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯌꯥ ꯑꯃꯁꯨ ꯀꯗꯥꯏꯗꯅꯣ ꯈꯪꯗꯅ ꯊꯩꯗꯣꯛꯂꯒ ꯊꯝꯂꯤꯕꯅꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯃꯍꯥꯛꯀꯤ ꯃꯍꯩ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯐꯥꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯄꯨꯁꯤꯜꯂꯛꯈꯤꯅꯤ꯫ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯥꯅꯤꯀꯣ ꯑꯁꯦ"꯫ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯆꯦꯝꯈꯣꯏ, ꯑꯩꯈꯣꯏꯕꯨ ꯃꯍꯥꯛꯀꯤ ꯃꯜꯂꯕ ꯁꯦꯒꯥꯏꯔꯕ ꯌꯨꯝ ꯑꯁꯤꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯁꯨꯃꯛ ꯂꯩꯕ ꯇꯥꯔꯕ꯭ꯔꯅꯦ? ꯑꯩꯗꯤ ꯉꯝꯖꯔꯣꯏ꯫ ꯑꯁꯨꯛ ꯐꯠꯇꯕ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯏꯄꯥꯝꯗ ꯍꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯖꯔꯨꯔꯒꯦ꯫ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯒꯗꯕꯒꯤ ꯁꯔꯨꯛ ꯃꯤꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯃꯌꯥꯝ ꯑꯃ ꯈꯥꯡꯖꯔꯨꯔꯒꯦ꯫ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯑꯁꯨꯛ ꯐꯠꯇꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯀꯔꯤꯒꯤ ꯊꯦꯡꯅꯔꯨꯔꯤꯅꯣ ꯍꯥꯏꯕꯁꯤꯅꯤꯗ"꯫ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯗꯨꯗꯤ ꯐꯔꯦ, ꯃꯍꯥꯛꯀꯤ ꯂꯥꯡꯗꯒꯤ ꯑꯩꯈꯣꯏ ꯄꯨꯝꯕ ꯅꯥꯟꯊꯣꯛꯂꯁꯤ꯫ ꯃꯍꯥꯛ ꯂꯩꯇ꯭ꯔꯤꯉꯩ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯨꯝꯕ ꯆꯠꯊꯣꯛꯈ꯭ꯔꯁꯤ꯫ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯐꯪꯂꯣꯏ꯫ ꯍꯣꯏ, ꯑꯗꯨꯅ ꯐꯔꯒꯅꯤ꯫ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯩꯈꯣꯏ ꯄꯨꯝꯕ ꯆꯠꯈ꯭ꯔꯁꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯆꯥꯎꯔꯦꯟꯗꯣ ꯉꯁꯤꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃ ꯃꯍꯩ ꯇꯧꯗꯨꯅ ꯐꯥꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨ ꯌꯧꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯐꯖꯕꯤ, ꯇꯨ, ꯃꯁꯤ ꯑꯩꯒꯤ ꯌꯨꯝꯅꯤ꯫ ꯀꯨꯏꯔꯔꯣꯏꯗ ꯐꯖꯕ ꯑꯃ ꯁꯥꯔꯗꯕꯅꯤ, ꯑꯗꯨꯒ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯒꯗꯕꯅꯤ"꯫ ꯃꯃꯥꯏ ꯑꯗꯨ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯟꯅ ꯀꯧꯔꯛꯏ, "ꯍꯩ, ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦꯅꯦꯍꯦ? ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦ"꯫ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯀꯧꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯃꯈꯛ ꯊꯣꯛꯂꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯆꯥꯎꯔꯦꯟꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, "ꯅꯈꯣꯏ ꯑꯗꯨꯛ ꯌꯥꯝꯅ ꯂꯩꯕꯕꯨ ꯑꯩꯅ ꯀꯧꯕ ꯑꯃꯠꯇ ꯇꯥꯗ꯭ꯔꯤꯕꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯌꯨꯝ ꯑꯁꯤꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯂꯩꯔꯝꯕ ꯄꯨꯝꯕ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ꯫ ꯑꯩꯁꯨ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯄꯥꯟꯗ ꯀꯧꯔꯛꯄꯗꯣ ꯇꯥꯍꯧꯗ꯭ꯔꯦ꯫ ꯑꯦ, ꯃꯈꯣꯏꯗꯤ ꯀꯗꯥꯏ ꯆꯠꯅꯈ꯭ꯔꯤꯕ? ꯑꯗꯨꯒ ꯅꯪꯅ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯀꯗꯧꯔꯤꯕ"? "ꯃꯈꯣꯏ ꯂꯣꯏꯅ ꯃꯄꯥꯝꯗ ꯆꯠꯅꯈ꯭ꯔꯦ꯫ ꯑꯩꯁꯨ ꯏꯄꯥꯝꯗ ꯆꯠꯈ꯭ꯔꯅꯤ"꯫ "ꯃꯈꯣꯏꯅ ꯃꯄꯥꯝꯗ ꯆꯠꯄꯗꯣ ꯃꯔꯝ ꯀꯔꯤꯒꯤꯅꯤ ꯍꯥꯏꯔꯝꯕꯒꯦ"? "ꯍꯣ, ꯀꯔꯤꯒꯤ ꯑꯣꯏꯅꯤ? ꯅꯪꯅ ꯃꯍꯩꯖꯥꯗꯨ ꯇꯧꯗꯨꯅ ꯅꯨꯄꯤ ꯐꯥꯗꯨꯅ ꯄꯨꯔꯛꯄꯗ ꯌꯥꯝꯃꯟꯈꯤꯗꯅꯅꯦ ꯌꯨꯝꯁꯤꯗ ꯂꯩꯕ ꯆꯟꯗ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅ ꯄꯨꯔꯛꯄꯗ ꯂꯩꯐꯝ ꯂꯩꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯝꯕ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯆꯠꯂꯒꯅꯤ꯫ ꯌꯨꯝ ꯑꯁꯦ ꯏꯍꯥꯡ ꯑꯃꯨꯛ ꯍꯥꯡꯍꯧꯔꯅꯤ꯫ ꯅꯪꯅ ꯄꯨꯔꯛꯅꯤꯡꯕ ꯅꯨꯄꯤ ꯃꯈꯩ ꯂꯣꯏꯅ ꯑꯃꯨꯛ ꯄꯨꯔꯛꯄ ꯌꯥꯔꯒꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤꯗꯨ ꯃꯃꯥꯏ ꯐꯦꯠ ಲಾꯎꯗꯨꯅ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯆꯥꯎꯔꯦꯟꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯈꯣꯏ ꯇꯥꯃꯣ, ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯕꯨ ꯀꯅꯥꯅꯣ? ꯀꯩꯅꯣ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯃꯌꯥꯝꯗꯨꯕꯣ"? "ꯀꯅꯥꯁꯨ ꯅꯠꯇꯦꯗ꯫ ꯃꯍꯥꯛꯅ ꯄꯉꯥꯡꯗ ꯉꯥꯡꯖꯔꯤꯕꯖꯥꯠꯅꯤ꯫ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ꯫ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯝꯃꯅꯤ꯫ ꯅꯪꯁꯨ ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯪꯁꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯖꯤꯟꯅꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯆꯥꯎꯔꯦꯟꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯄꯤ ꯑꯁꯨꯝ ꯄꯨꯁꯤꯜꯂꯛꯏ꯫ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯗ ꯍꯥꯟꯅ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯅ ꯃꯊꯃꯣꯏ ꯑꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯌꯨꯝꯗ ꯍꯟꯅꯈꯤꯕꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯆꯥꯎꯔꯦꯟꯁꯨ ꯆꯍꯤ ꯁꯨꯝ ꯌꯥꯝꯂꯛꯂꯦ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯍꯥꯛꯀ ꯂꯩꯅꯔꯤꯕ ꯌꯨꯝ ꯃꯆꯥ ꯑꯗꯨꯁꯨ ꯂꯣꯏꯅ ꯁꯦꯒꯥꯏꯔꯝꯃꯤ, ꯍꯣꯔꯝꯃꯤ꯫ ꯌꯨꯝ ꯑꯁꯦ ꯁꯦꯝꯖꯤꯟꯒꯦ ꯍꯥꯏꯅ ꯈꯜꯂꯛꯂꯤꯕꯁꯤ ꯐꯅꯗꯤ ꯀꯨꯏꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯦꯛ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯉꯝꯗꯦꯗ꯫ ꯀꯔꯤ ꯇꯧꯔꯒ ꯌꯨꯝ ꯑꯁꯤꯕꯨ ꯁꯦꯝꯖꯤꯟꯒꯅꯤ? ꯑꯩꯅ ꯊꯕꯛ ꯇꯧꯕꯗꯤ ꯌꯥꯝꯅ ꯇꯜꯂꯤꯕꯣ꯫ ꯁꯦꯜ ꯇꯥꯜꯂꯒ ꯃꯤ ꯅꯦꯛꯂꯒ ꯑꯣꯏꯅ ꯁꯦꯝꯖꯤꯟꯍꯜꯂꯒꯦ꯫ ꯀꯔꯝꯅ ꯁꯦꯜ ꯇꯥꯟꯒꯅꯤ ꯑꯩꯍꯥꯛ? ꯋꯥꯈꯜ ꯑꯗꯨꯗ ꯁꯦꯜ ꯇꯥꯟꯕꯒꯤ ꯃꯔꯝ ꯀꯌꯥ ꯑꯃ ꯈꯜꯂꯝꯃꯤ꯫ ꯀꯣꯟꯅꯊꯪꯗ ꯎꯄꯥꯏ ꯑꯃ ꯐꯪꯂꯛꯈꯤ꯫ ꯑꯩꯅ ꯃꯍꯩ ꯇꯧꯗꯨꯅ ꯅꯨꯄꯤ ꯐꯥꯗꯨꯅ ꯑꯩꯒꯤ ꯑꯣꯏꯅ ꯂꯧꯕꯁꯦ ꯇꯣꯛꯂꯒꯦ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯈꯔ ꯑꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯒꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯒꯤ ꯃꯍꯩ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤ ꯑꯇꯣꯞꯄꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯐꯥꯕꯤꯔꯒꯦ꯫
ꯑꯁꯨꯝ ꯇꯧꯔꯕꯗꯤ ꯃꯈꯣꯏꯗꯒꯤ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯂꯧꯕꯁꯨ ꯁꯣꯏꯗꯅ ꯌꯥꯔꯒꯅꯤ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤꯗꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯆꯠꯇꯨꯅ ꯅꯨꯄꯤ ꯐꯪꯗꯕ ꯅꯨꯄꯥꯁꯤꯡꯕꯨ ꯊꯤꯗꯨꯅ ꯎꯅꯔꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯋꯥꯐꯝ ꯑꯁꯦ ꯑꯁꯨꯝ ꯇꯧꯕꯅꯤ꯫ ꯏꯕꯨꯡꯉꯣꯁꯦ ꯅꯨꯄꯤ ꯁꯨꯐꯪ ꯐꯪꯗ꯭ꯔꯦ ꯍꯥꯏꯅ ꯄꯥꯎꯁꯨ ꯇꯥꯏ꯫ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯑꯁꯤꯅ ꯏꯕꯨꯡꯉꯣꯕꯨ ꯅꯨꯄꯤ ꯄꯥꯝꯕ꯭ꯔꯥ? ꯐꯖꯕ ꯅꯨꯄꯤꯅ ꯏꯕꯨꯡꯉꯣꯒꯤ ꯇꯥꯂꯣꯏꯒ ꯑꯣꯏꯍꯟꯅꯤꯡꯕ꯭ꯔꯥ ꯁꯤꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯁꯠ ꯈꯨꯝꯂꯛꯏ, ꯄꯥꯝꯗ꯭ꯔꯕꯗꯤ ꯀꯩꯅꯣ ꯗꯥꯗꯥ? ꯐꯖꯕ ꯅꯨꯄꯤꯅ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯕ ꯀꯥꯏꯗꯣ ꯄꯥꯝꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯗ ꯇꯝꯂꯝꯗ꯭ꯔꯦ꯫ ꯅꯨꯄꯤ ꯐꯖꯕꯤꯗꯤ ꯂꯥꯏꯔꯗꯅ ꯑꯊꯤꯕꯤ ꯅꯨꯄꯤ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯐꯪꯗ꯭ꯔꯦ꯫ ꯍꯣ, ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ꯫ ꯅꯪꯅ ꯑꯄꯥꯝꯕ ꯅꯨꯄꯤ ꯑꯗꯨꯗꯅꯦ ꯈꯨꯗꯣꯝꯕꯤꯅ ꯊꯤꯜꯂꯨ꯫ ꯈꯨꯗꯛꯇ ꯍꯦꯛꯇ ꯏꯕꯨꯡꯉꯣꯗ ꯉꯥꯎꯍꯟꯒꯦ, ꯅꯇꯨꯡꯗ ꯐꯤꯖꯤ ꯄꯥꯏꯗꯨꯅ ꯏꯅꯍꯟꯒꯦ꯫ ꯑꯁꯦꯡꯕ꯭ꯔꯣ ꯗꯥꯗꯥ? ꯇꯥꯗꯅ ꯍꯥꯏꯗꯨꯕꯨ ꯁꯦꯡꯉꯕꯣ? ꯗꯥꯗꯥ, ꯀꯔꯤꯒꯨꯝꯕ ꯇꯥꯗꯅ ꯑꯩꯒꯤ ꯄꯥꯝꯂꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯑꯩꯒꯤ ꯑꯣꯏꯍꯟꯕ ꯉꯝꯂꯕꯗꯤ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯄꯤꯊꯣꯛꯀꯦ꯫ ꯑꯗꯨꯗꯤ ꯐꯔꯦ ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯂꯁꯤ꯫ ꯅꯨꯄꯤ ꯐꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯆꯥꯎꯔꯦꯟꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯣꯡꯒꯥꯜꯒꯤ ꯃꯔꯨꯝ ꯑꯃꯗ ꯊꯩꯖꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯗꯥꯗꯥ, ꯇꯨ ꯑꯩꯅ ꯄꯥꯝꯂꯕ ꯅꯨꯄꯤꯁꯦ ꯌꯨꯝꯁꯤꯗꯒꯤꯅꯦ꯫ ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯃꯥꯕꯨ ꯂꯨꯝꯂꯛꯂꯤꯕꯁꯦ꯫ ꯇꯥꯗꯅꯅꯦ ꯐꯪꯅꯅꯕ ꯑꯃꯨꯛꯇ ꯁꯤꯟꯕꯤꯌꯨ꯫ ꯍꯣꯏꯗ, ꯑꯩꯅ ꯐꯅꯅꯕ ꯇꯧꯒꯦꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯎꯔꯦꯟꯅ ꯅꯨꯄꯤ ꯐꯥꯕꯒꯤ ꯃꯍꯩ ꯑꯗꯨ ꯃꯆꯤꯟꯕꯥꯜ ꯑꯗꯨꯗ ꯁꯣꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯦꯛ ꯁꯣꯟꯕꯒ ꯈꯨꯗꯛ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃ ꯆꯦꯟꯊꯣꯔꯛꯏ, ꯊꯣꯡꯒꯥꯜ ꯇꯝꯅ ꯂꯥꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯅ ꯊꯣꯛꯂꯛꯄꯗ ꯎꯕꯗ ꯅꯨꯄꯥ ꯑꯗꯨꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯗꯥꯗꯥꯁꯦ ꯑꯣꯟꯊꯣꯛꯅꯗꯤ ꯍꯩꯕꯖꯥꯠꯅꯤꯀꯣ꯫ ꯈꯨꯗꯛꯇ ꯍꯦꯛꯇ ꯃꯥꯏ ꯄꯥꯛꯍꯟꯕ ꯉꯝꯃꯦ ꯍꯥꯏꯋꯥꯅꯤ꯫ ꯌꯥꯝꯅ ꯍꯩ ꯍꯥꯏꯁꯤꯅꯤ꯫ ꯅꯪꯒꯤ ꯁꯦꯜ ꯑꯩꯅ ꯃꯇꯤꯛ ꯆꯥꯅ ꯄꯤꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯆꯥꯎꯔꯦꯟꯗ ꯂꯣꯏꯅ ꯄꯤꯔꯝꯃꯤ꯫ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯐꯪꯂꯕꯗ ꯆꯥꯎꯔꯦꯜꯗꯨ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯗꯨꯕꯨ ꯄꯨꯔꯒ ꯃꯌꯨꯝ ꯇꯝꯅ ꯍꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯤꯒꯤ ꯅꯨꯄꯤ ꯐꯥꯕꯤꯗꯨꯅ ꯅꯨꯄꯤꯕꯨ ꯂꯂꯣꯟꯗꯨꯅ ꯁꯦꯜ ꯃꯌꯥꯝ ꯑꯃꯁꯨ ꯇꯥꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯥꯟꯕ ꯁꯦꯜ ꯃꯌꯥꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯐꯖꯕ ꯑꯃꯁꯨ ꯃꯤ ꯅꯦꯛꯂꯒ ꯁꯥꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯈꯔ ꯑꯗꯨ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯨꯝꯗꯨꯗ ꯂꯩꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯃꯍꯩꯅ ꯐꯥꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯏ ꯄꯨꯝꯕ ꯑꯁꯨꯝ ꯆꯥꯝꯊꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯄꯥꯝꯗ ꯂꯣꯏꯅ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯆꯥꯎꯔꯦꯜꯅ ꯃꯤꯒꯤ ꯅꯨꯄꯤ ꯐꯥꯗꯨꯅ ꯅꯨꯄꯤ ꯂꯂꯣꯟꯗꯨꯅ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯇꯥꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯣꯝꯗꯗꯤ ꯃꯥꯒꯤ ꯌꯨꯝꯗ ꯂꯩꯕ ꯅꯨꯄꯤꯈꯩꯗꯤ ꯃꯄꯥꯝꯗ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ꯫ ꯌꯨꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯤ ꯆꯥꯎꯔꯦꯜ ꯃꯁꯥꯗꯨꯁꯨ ꯁꯣꯟꯖꯤꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯦꯜ ꯇꯥꯟꯕ ꯌꯥꯕ ꯇꯥꯁꯤꯜꯂꯨꯔꯦ꯫ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯋꯥꯈꯜꯗ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ꯫ ꯍꯣꯏꯗ, ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯆꯠꯆꯔꯁꯅꯨ, ꯑꯩ ꯏꯊꯟꯇ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯈꯟꯗꯣꯛꯇꯨꯅ ꯌꯨꯝ ꯑꯗꯨꯗ ꯃꯊꯟꯇ ꯂꯩꯔꯝꯃꯤ꯫ ꯃꯆꯥ ꯑꯗꯨꯅꯒ ꯁꯣꯟꯖꯤꯜꯂꯛꯄꯒ ꯁꯦꯕꯥ ꯇꯧꯕꯤꯅꯕ ꯃꯤꯅꯒ ꯂꯩꯁꯤꯜꯂꯛꯇꯕꯒ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯐꯠꯇꯕ ꯀꯌꯥ ꯑꯗꯨꯕꯨ ꯂꯥꯜꯂꯦ ꯍꯥꯏꯅ ꯈꯪꯖꯔꯛꯏ, ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯏ꯫ ꯑꯩꯅ ꯇꯧꯈ꯭ꯔꯤꯕ ꯊꯕꯛ ꯃꯌꯥꯝ ꯑꯁꯤꯗꯤ ꯌꯥꯝꯅ ꯂꯥꯟꯕ ꯑꯣꯏꯔꯝꯃꯦꯀꯣ꯫ ꯃꯍꯩ ꯂꯥꯏꯁꯣꯟ ꯇꯧꯗꯨꯅ ꯑꯄꯥꯝꯕ ꯅꯨꯄꯤ ꯃꯈꯩ ꯐꯥꯗꯨꯅ ꯑꯩꯒꯤ ꯑꯣꯏꯅ ꯊꯝꯂꯨꯕ, ꯉꯁꯤꯗꯤ ꯃꯌꯥꯏ ꯑꯗꯨꯅ ꯆꯥꯝꯊꯔꯛꯇꯨꯅ ꯑꯩꯒꯤ ꯅꯨꯄꯤ ꯄꯨꯝꯅꯃꯛꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯂꯣꯏꯅꯃꯛ ꯆꯠꯅꯈ꯭ꯔꯦꯗꯣ꯫ ꯑꯩꯅ ꯅꯨꯄꯤ ꯑꯃꯇꯪ ꯊꯤꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯍꯧꯖꯤꯛ ꯑꯩꯅ ꯋꯥꯔꯤꯕ, ꯑꯩꯅ ꯁꯣꯜꯂꯕ ꯃꯇꯝꯗ ꯁꯦꯕꯥ ꯇꯧꯕꯤꯅꯕ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯤꯕꯁꯦ ꯂꯩꯔꯝꯒꯗꯕꯅꯤꯀꯣ꯫ ꯑꯗꯨꯉꯩ ꯏꯙꯧ ꯏꯕꯣꯍꯜꯗ ꯑꯩꯅ ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯍꯪꯈꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯤ ꯃꯁꯤ ꯑꯣꯏꯔꯝꯂꯦꯀꯣ꯫ ꯃꯜꯂꯕ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯩꯍꯧꯔꯣꯜꯗꯒꯤ ꯂꯩꯔꯛꯂꯕ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛ ꯑꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤꯅ ꯑꯁꯨꯃꯛ ꯃꯈꯥ ꯇꯥꯅ ꯂꯩꯈꯤꯕ ꯇꯥꯔꯒꯗꯤ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯍꯥꯏꯕꯁꯤꯡ ꯑꯁꯦ ꯃꯔꯥꯏꯕꯛ ꯂꯣꯏꯅ ꯊꯤꯔꯒꯅꯤ꯫ ꯃꯍꯩ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯅꯨꯄꯤ ꯀꯌꯥꯕꯨ ꯐꯥꯕꯤꯔꯅꯤ, ꯅꯨꯄꯤ ꯀꯌꯥꯕꯨ ꯐꯥꯗꯨꯅ ꯂꯂꯣꯟꯗꯨꯅ ꯁꯦꯜ ꯇꯥꯜꯂꯒꯅꯤ꯫ ꯑꯗꯨꯅ ꯑꯩꯍꯥꯛ ꯊꯛ ꯐꯥꯎꯕꯗ ꯂꯥꯏꯔꯤꯛ ꯑꯁꯤ ꯂꯩꯕ ꯇꯥꯔꯒꯁꯨ ꯑꯩꯅ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨꯗꯤ ꯃꯥꯡꯍꯜꯂꯝꯂꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯈꯥꯝꯕꯤ ꯃꯩ ꯍꯧꯒꯠꯇꯨꯅ ꯃꯥꯡꯍꯟꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ ꯆꯥꯎꯔꯦꯜ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯝꯃꯤ꯫ ꯍꯤꯡꯂꯤꯉꯩꯗ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯨꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯅ ꯑꯗꯨꯃꯛ ꯁꯤꯈꯤꯔꯝꯃꯤ꯫